Transit pass pidana port puba truck changhalakiba mathau ningthina tawdaba officials sangi mathakta kanba action logani haina Minister Shyam Kumar na Jackson wathandakli. Sanaroi sangidamak Ayush Wellness Center amakumalampakta thamlagani haina Health Minister L. Jayant Kumar na laukthokre. Yumthong Kudingi toilet Laidina Senapati district na status sigi ihan hanba open defecation free oiba district oide haina PhD Minister Losi Daikona laukthokre. Amasung Manipur Conservation of Paddyland and Wetland Act amadi Manipur Forest Act as Muslim taba mafam khakta da chatnari haina amukokna lainga ki mathakta mara sirakli. Mayam Bukrum Zari Adam the Yambiri say Impact News ni. Ay Bidyarani Tinguzamna, Pungja se Fawagi Maroiba Pausing, Mayam the Pizari. Transit pass Paidana, Aina Yadaba Monga, Atopa State ki, Langoi Puduna, Changlakpa Truck Mapan, Forest and Environment Minister Thaunawjam Shyam Kumar na Fakre. Forest Department ta Kagadaba Loyalty Tax Logdana, Status Sida, Naronda Gari Changhalakpa officials Singi Matakta Action Logani Haina, Minister Shyam Kumar na Laukthokre. Ngasi ayuk anganbada Sekmai Police Station ge officer in charge na luching batimamana Nagaland the base to balengoi puba truck mapan forest bid office ta bifam thokpa transit pass tax piram dana changlakpa thingnaki truck singadu forest and environment minister Thaunawjam Shyam Kumar na bifam thokpa tax pihalaba matungda thadokhi Minister na truck driver singaduda karigidamak transit pass tax pidana aina yadaba mong da changlakpano haina wahang pahong tawki amadi tungda darkar leba tax niyom chumna piraga changlaknaba pautak pikhi Paumi singda phongdokpada Minister Thaunawjam Shyam Kumar na hai lengaga sida kagadaba loyalty tax kaya forest department ki officials singna mathau ningthina tawdabana chahi kaya gi mamangda yamlaba senfam mangduna lakli Forest Department ki concerned minister oina asigumba aranba thawong chathaba si yengduna leiroi mathau ningthina tawdaba office ta khakta famlaga file suba miyoi singi mathakta kanba action logani haina Minister Shyam Kumar na Jackson wathamki ngasi changlakiba truck singadu maudagi hauraga sekmai fawbada leiriba forest bid office singdagi transit pass tax low haiba yade haina su driver singaduna media da phongdokhi Contractor wedagazu forest ki staff wedagazu including minister wedagazu ai sa wedagazu niom kai thabak toba amabo yaro handagazu yade adu ngasi dagidi silai de ngasi je mau gate tagi gari myam forest gate tara ko lal lai tipu issue tawak te ba sigi mau gate ngasi taba adu officer concern staff sing do modu chap chana indian forest act forest act matungina mathau ni thin taw bagi lana taw gida matung action logon I appeal through media to the people of Manipur please cooperate to preserve the environment. I kui ngarang tipi ka ke na changmuni adu moi mauda adu moi na ka poya ro kui ka pi boya ro tipi ka dia kui suspender kani ama haire bo de kui sida paisa hena lo na haire adu kui ka pangam de na haire adu ta du bi de chalo haire adu ta du bi de challe ta bi de shu ya ro na haire adu kui ngam de na sida la sida yaw bo da sida fore segmai da yaw ga segmai da ka ping asi Nakalamaromda Minister Thaunawjam Shyam Kumar na Sekmai Kangla Tombi Modbung amadi Kaubru da leiriba forest bid office sing da chatuna plantation gi thabak chathariba sing hengsinki lakadoriba van mahotsav ki mangoinana forest department na status sida plantation taunaba uchara lak kundagi lakuntra pinaba nursery semli haina Minister Thaunawjam Shyam Kumar na thamlakli Nakalamaromda forest department ki makhada status sigi tongan ba forest area singda uchara thakiba singadu Ningthina hauribra haina yengsingani haina loinana uchara ningthina hauramdabada mafam singadugi concerned forest department ke officers singda responsibility fix tawgani haina Minister Shyam Kumar na phongdokhi jungle mayam je ija forest social forestry amdi ching mayam je phajana koi ningthina uwa thanga damakta leptuna ngasi di koi nursery semi silaiba u mayam je koi handaki sida koi gi season da Banvasop amadi si nong churagadi mejul sai de kai thab le hauragani mayam je khoina ucha si
20-30 lakh sing mathak ta koi semi kum si to an to ngam division sing da adu hakum thagi bu u myam do ojo koi kum da huje mu sang laga si uji thadin mang da hakum thagi bu u sing do phajana hawbra hawdar na koi si ma hawni mamang thamin check ta kore phajana hawe adu lai ba modu myam do horom draga di hakum thagi u myam do horom draga di modu concern officer sing do mon responsibility mon fix ta ta ne Sanaroi Singidamak Ayush Wellness Center Kumalampak Thamlagani Haina Health Minister L. Jayant Kumar na Lauthokre. Loinana, Kumalampak Lariba Dispensary ki awat pasing men katuna Mathau Tauhanaba Health Director da Yathang Pikre. Ngasi, Kumalampak Indoor Stadium da Pangthokpa Sports Medicine Kits Fongbugi Thoram da Wafamasi Minister na Fongdoki Bani. State Ayush Society Directorate of Ayush Manipur Medical Directorate Lamvelpat Amadi Department of Youth Affairs and Sports Manipur na Sindu na Pangthokpa Thoramadu Minister na makata na hai. Lamdamasigi sanaroi singda ngasi yanthokli bakitasi state government na kui na mangzarakpa manglana mani. State government amadi marilena ba department singa puna hotna duna paikhali ba thaurang asi tung koina kumang chawsin na ba hotna gani haina minister na makata ki. Sagi property ne yatna khandiraga majudagi lobbi abakana basing lauraga akoi na majuda akoi sidagi thokiba akoi angang singna national level da international level da goal phangai na to see position se phangai na adna haibaga da there lies our pride and there lies the success of all our energy koi tawje gi ba makha energy ma ang thodi kana bu phangai habigi no mai phau du ni sports person particularly lara ni de ayam ko de paisa oina be department pi bangam de bi ai bataw de in terms of these facilities madeda akhoi na pi bangam makhali mateng pi na ko na kona zabada mayam so harau na machine lobiyo Thoramasida Youth Affairs and Sports Minister Let Pau Haukipna All Manipur Football Association Amfa Amadi Sterasigi Club Taramathoi ki marakta lairiba yanadaba adu atuba matamda yanaba puraknaba pil tawkhre Yanadaba sina maram oiraga sisi mit pangthokpa ngamdana leire haiki Yanadaba sina lamdamasigi footballers sinda chawna chaitheng pire haina minister na makhata ki mahakna hai ngasi hangdokliba Ayush Wellness Center asina sanaroi singna ana ayek amadi haksel gi maramda khangjinbada mateng oiragani In terms of selection, in terms of getting admission, angang sing admission to bada yam sing na tongbiu bias na taba kari hagani agi adu ada to ba court na taba sports sanaroi sing sine koi gi mingchat purak toini koi gi mai orak toini apaba society ma semak toini aswai area aswai sidati Ranti Togum Sina, old Egi departments in officers in the Egi appeal to Javani. Senapati District na status sigi han ba pontification free ODF Oibas District oire hainanga CPHD Minister Losi Daikona lauthokre. Manipur gi manglam chatta amukta thokidriba mawngda Swachh Bharat Mission gi makhada han boina Senapati District na yumthong khudingda matik chaba toilet leiba ngamba district oirakpada chawthok chaba fawi haina minister na phongdoki ngasi Senapati Mini Stadium da pangthokiba ODF declaration function na dugia thoiba mithung lenoi kiba minister Daikona matamamada Senapati District asi khwaidigi ban blockade tawganba district oirambadu ngasidi chawkhat lamjel da yangna chatkhatliba ban blockade free oiba district oiba ngamlakle state asigi maroiba district singi manungda ama oibana district asigi miyamna Manipur gi damak chawna contribution piba ngamnaba aikhoi pin punna honaminasi district asigi miyamna PHE department ta piba cooperation na maram oiraga ngasidi ODF oiba hanba district oiba ngamlibani Makhatana sumating pangduna tangdulay taba masung lunan ba district ama oina ba honaminasi haina phongdoki The mission has been achieved by my department and also in my district. Therefore, I must thank all of you, including our secretary, our DC, our officials from the department, and all of you, the village management committee, whosoever is concerned. I'm proud to have this kind of achievement.
All these things have been happened because of your cooperation. Nashi yam achievement phaba ama koina propasi akoi state demo, and for the state yam phaba program mane aishu nashi yam na lebak phaba haibitare ama minister ma oire na koina support pibagi ai akoi Ngasigi thoramadu da saruk yakiba PhD Sanapati Division ge Executive Engineer LS Tholena chahi mari ki mamang de department se ki meeting makhada yumthong koding da toilet sana ba lokhalakhiba khongthang ngasidi mai pakle Swachh Bharat Mission gi makhada English ngani tarani thoida department se ki officials singna survey ma chatlaba matungda survey du ge report ki matungina yumthong chama da chamadi matik chaba toilet leiba ngamle District asige manung channa Paumata block ta khul kun Purul da kun taret amasung mau maram da khul marfu mapan punna khul changkun tra taruk ta mapung fana ODF sensitized to ngamle ODF oibangamba district oina ba hotna bada department asida fangi awaba kaya thengnakhi waraba suwana ngasigi fibam da lakpa ngamle base miyamgi chawraba mating nani haina nungai ba phongdokhi Nasigi Tauramadu Mari Lenana, Senapati Bazarda, Swachh Bharat Mission gi makhada saba, Community Sanitary Complex Masu, Minister Losti Daikona Sangaki. Litaba District Amani, Adapo Majam the Kijo Pasa Pudna, Puti Chiduna, Karna Honaka, Tahi Mari Manunda, Equasi Losimangami. I Equasi Hoji Losimanga, the start has a day. Adapo Majan Corporation. Authority Manansu Corporation Pibadiki, Equation Losimangam Kibini, and the Yamaharo, Matanzo, Equa Satin Damta, Equa Kana, Pustoge, cleanliness, district on Suk on Honage, Aduka, long like Damsu, Equa Kana Honage, and the Hydra Lord. Northeast Zone Cultural Center Art and Culture Government of Manipur Amadi, Manipur State Sumang Lila Council, Adina Punakut Samnaduna. The role of music in Sumang Lila Haibihiramda, Thama Chubna Chatharapa workshop Masiloisan Cree. Loisan Begi Thoramadu the Sarugyakiba, Art and Culture Minister L. Jayantkumarna, Cultural Policy Musung Manipur Sene Policy, Atubamatam the Chana Hanaba, Cabinet the Pukatuna Kananaba, Sem Sabaloire Haina, artists sing that Hazaba Piki. Iboyama Sumang Lila Sanglen the Pangto Kibaloisan Begi Thoramadu, Minister Namakata na Fongdo Kibada. Lengak asina artist singbu nungsidaba natraga thawaidaba matalekte. Haukiba chahi kharada Art and Culture Department asi sale matik chana leitaba mamingtagi oiba department ama oina leirami. Madumakna art ta thawai yauzaba artist singi mabuk pelhanba ngamdabani. Adubu anoba BJP na luchingba lengak asi lakpatagi department asigi sale matik chana leitrabasu angamba thakta hotnaduna artist singi damakta hotnaba yaba hotnagani. Artist singi damakta tangai fadana tawdaba yadaba thabak amani khanduna lagliba March 13 matungda cultural policy masung sine policy gi matangda cabinet ta pukhatna hotnaragani haina thajaba phongdokhibani workshop adu loisinbaga mari leinana workshop adu da sargyakhiba artist singna sanaba khongjom lal da pauna haina mingthonba lila masu miyam da khudol tamki yam toine pandiba cultural policy deki film kamusna pandiba film policy ase object sabi kon ko bagi publish to stage le mangda skeleton ke roi na habit sema ka amai kamusn thabira made final stage thara manage adu batan ho ko maram ho na kada ba samay pen modification to da biya da review to da biya da ano ulai ko modern train mas ke sana ko fit to na ho na ba kan tan sama man ko ke ba ni ai kamusna ya do ke lo na machine sablo re the only thing is mase tungda lakada wakili tampu ke ne ka me amlo punna dharma da ko ko ni na cabinet decision nam cham Rehabilitation of persons with disabilities hai within the Pangthok Panuminini gi regional workshop among us in Fall the Hokre. Social Welfare Minister Nem Chakib Gena persons with disability ga mari leinana Seramade Union Government na launch tawba welfare scheme singi kudong chaba awareness watpana kharamanung hanjina leibam from singa yawbangam tre haina phongdokre. Rights of Persons with Disabilities Act 2016 da akhanaba meeting thamduna pangthokpa workshop adu IR Yabar Zang National Institute of Speech and Hearing Disabilities Mumbai na State Commission for Persons with Disabilities Manipur ga khutsamnaduna pangthokpani Palace compound lay balamyan basanglen da pangthokki bathoramadu ka mari leinana Minister Nem Chakib ke nahai Persons with Disabilities ka mari leinana paikhaliba scheme sing darkar leiba miyoi sing da phanghanaba Manipur yauna North State singi khara manung hanjin na leibam fam singda awareness piba tangai fadri
Nakal amaromda Minister na India government na kumja lising ani tara tarukta launch taukiba Rights of Persons with Disability ekasi mapung fana chana hanabu honabada state government ki machinery singi thaudang leiri. Minister na makha taraduna ngasidagi haudokadoriba workshop asina tabagi pangal hantharaba angang singi cochlear implant tauba Persons with Disabilities singi oiba mahai masing tamba madi thabak piba yauna tongan ba hiramda khanagadoriba loinana Rights of Persons with Disabilities Act 2016 ki matangda expert singauna panel discussion ama pangthokadoriba sina Persons with Disabilities ki rehabilitation ki oiba action plan ana yet pangamlagani haibagi thazaba minister na phongdoki ngasigi thoramaduda Social Welfare Department ki Commissioner H. Delhi, State Commission for Persons with Disabilities Manipur ki State Commissioner Dr. R.K. Kumarjit, Socio-Economic Rehabilitation Department AYJNISHDMD Nodal Officer NER Bhattacharya, AYJNIHHC Education ke HOD Dr. Varsha Gathu, AYJNISHD Council ke Executive Member Dr. A.M. Wasat Sundar Yauna, Mizoram, Tripura Madi, Nagaland ki Delegate Madi NGO ki Mihut Kyana Sargyaki. The deliberation during the workshop shall come up with implementable action in plan toward the rehabilitation of persons with disabilities. I understand Jabaju, National Institute of Speech and Hearing Disability has initiated a number of developmental activities in the Northeast region by way of providing infrastructure facility to improve clinical services for persons with hearing disabilities. I look forward to National Institute of Speech and Hearing Disability to strengthen the initiative in Manipur too. Directorate of Extension Education Central Cultural University Imphal na Sinduna Agri, Horti, Livestock, Fishery Waste, Farming System and Formulation of Enterprise Modules Haiba Hiramasida, Haukiba March Kundagi Tatharakpa, Lomi Singyo Iba, Numit Taret Ningi Training Program, Masiloisin Kre. Farmer First Program Gi Makhada, Sustainable Livelihood Development of Farmers in Manipur through Participatory Technology App Haiba Wakhalon the Yumfamoiduna Chatharakpa Training Program Asigi, Loisin Bagi Thoramadu, Iroi Semadalaiba, Central Agricultural University, Kaugi Conference Holder, Haudokibani. Farmer First Program Hariba Thaurangasi, Maruina, Scientist Singna, Lomi Singaloina, Lobuk Takumduna, Tongan Scientific Experiment Pangtoklaga, Lomi Singbu, Apaba, Anoba Low Batab Sing, Kanghanabu Honabani. Masiloisin Kiba Training Program Sigi, Haukiba Nimitaruk Niasida, Low Singuba, Sasan Loiba, Madingayok Pagamari Lena Batabak Singda, Hena Chatokle Henaba, Lomi Singda, Tonganba, Training Sing Piki. Ngasi training program lesson bagi thauramadu kamari lenana Kaugi Principal Investigator Professor PH Randit Sharmana training program asina Lomi Singda ahenba losing kaya piduna lo singu bagi thabakta khumang chausin hanbaga loinana Lomi Singi Sentok hengat hanbangam hangani haibagi thajab piki Farmer First Hyper Program ama directly Prime Minister Office tagi khusumba implement over program asi Northeastern da state ani khatapirak pani amana Meghalaya dani amana Manipur dani ngasi chatha jariba training program asigi ahan manumita samna harbada integrated farming system haibadi animal fisheries crop based aha manumita nainaki ani suba numita khoi educated farmers haibata maru ena nupi singna yami henna attend to biki madudi khoina value additions of khoi horticulture fruits and vegetable mayam singse yam phajana takpi tambi khi amachung demonstration jauna equipment mayam khoi facilities mayam sing season naraga asum chatharak paduna so far farmers have including educated girls boys khoi women khoi atopal loi yaur kanda khoi 420 gumbadi khoi training se pijakhre Market promotion of medical plants of the state Haiba Hiramasida Numit Ini Chumna Chathagadaba stakeholders Singyo by state level conference sama Ngasidagi Hotel Classic Grandigi Imperial Hall the Hotokre. Conference se National Medicinal Plant Board Committee ang Makada Forest Department Agency Kangpokpina Sinduna Pangtokpani. Manipur Fangliba Tongan Mamakal ki medicinal plant sing asigi kanabasing Ningtina Lobangamdana Laiba Sida medicinal plant sing Yokatuna from Chana season Hanbagaloinana medicinal plant yung famoiba industry sing Lehenabigi Wakalonda conference si Pangtokpani.
Conference asigi ngasi hawdokpa numitta athoba methungle noina saruk yakiba Principal Chief Conservator of Forest amadi Head of Forest Force oiriba Kere Hovi Angamina Manipur fangliba medicinal plant ki matangda conference ama pangthokpasina stakeholders singda anoba wakhalon sing phawhanduna medicinal plant sing yokhatpada achauba mateng oigani haibagi thajaba phongdoki ngasidagi hokiba scalable conference sig ahanba technical session da market scenarios of medicinal plants in Manipur haibi hiramasida khanakibaga loinana Chief Conservator of Forest TH Mahendra Pratap A MMMP की President and Tombira Chamati MSME की Project Coordinator Dr. Yoiren Tomba Sinamna Market Scenarios of Medicinal Plants in Manipur Haibi Hiramasakamari Lainaba Presentation Sing PK. Who are the scientists and experts? I extend my hearty thankfulness for you have taken out your time from your busy schedule out of your concern that the workshop which is being held today is being deliberated and is being guided and is provided with the right knowledge to all the stakeholders and more importantly to the officers of the Forest Department. Oripo Gopal Jilerak Youth Association amadi Oripo Gopal Jilerak Women Welfare Association ani na hokiba March 13 nungtigi fongba pauche sanga express ta fonglakiba mana masing yonbi nupi ama nan Manipuri mama macha ani changduna makauri metuna hatnaba haiba pawdugi matangda kumna khanakre amadi thaudoduda chenari balekay asigi bharada leiba imung anibu yasinaba puraknaba lup ani na sinbada yadabana maram oraga chayol amagi manungda chenari ba imung animak lekay asidagi matam chupagi oina tanthokle haina Oripo Gopal Jilerak Youth Association athokpa chayol amada khanakli Manipur State Council Communist Party of India na L Sotin Kumar bu party asigi state secretary oina hapkhre Haukiba March ki tang kunmari dagi kuntaruk fawba numid humni chumna Imphal ki chalauda leiba Irawat Memorial Park ta pangthokiba Manipur State Council ki kunithoi suba state conference ta L Sotin Kumar bu party asigi state secretary oina khannaba warip lorba matung ngasi Imphal gi biti rota leiba Irawat Bhavanda press meet ama pangthoktuna CPI gi national secretary Atul Kumar Anjanna official ina lauthokibani Loinana Khangzrak Pam Surchana Mati Maisnam Joy Kumar Anibusu Assistant State Secretary na Thaupuna Bakhankre Mifamasina Manipur left secular amasung democratic power sing punsin duna lepna baga loinana Serasida politics economy amadi lenga ke henba autonomy pinanaba central government taksin ki haina CPI ga national secretary Atul Kumar Anjana Fongduki manam kha taraduna hai Mifamaduda framework agreement miyam da lauthoknaba Manipur gi apunba saktam ngaknanaba serasigi apspa mapung fana lauthoknaba mati lalhauluk khudingmakka condition yaudana wari sananaba taksin bahaina wari loki hairi mahakna conference tuda mathang tam gi thabak punabagi damak state council gi miyoi humtra manga state executive committee gi member kuntra ma thoimati state secretariat gi member mapan gi mamingsu lauthokhi Right now in this country never it happened only in emergency. Now undeclared emergency is being promulgated in country and no newspaper and the television is allowed to work freely. Maximum number of journalists were killed. More than 35 journalists were killed during the last 4 years for reporting well. Manipur ki minority singi yaifana bagi damag lakpa scheme kaya gi senfam signaron da lauthokhiba madi tonganba directorate ama lingkhat pinaba mitai pangal singna taliba dimana si paliba lengak na tabi drabadi lagliba March kontra gi ahing nongyai digi April amagi numidang wai pung taruk fawba Manipur Muslim Welfare Organization na kaulba Manipur banasi mapung phana sogot kani haina apun manupilu hyangthang palak Youth Development Club Soramakha Development Club madi Phawden Youth Club na tongan bachero singda phongdorakli Naharupana Coordinating Body on Scheduled Tribe Demand Committee Bisnupur District na lobasina taliba demand ga mali leina na chatharakliba lamnamasagi sakna arbisingi mot lawba ki saruka moina ngasi Nambolda leiba Kangla Food Products ki proprietor A Birendra ga unakre Kangla Food Products Center da pangthokiba thoramatuda A Birendrana Mitai Maitai asi tribe ni haibasi maling infom sinba thungna khangnarba wafamni ST gi lista yawba haibasi haukiba kumja lising ama chamapan kuntrama thoi gi record ta yawduna leikrabani madi kumja lising ama chamapan yang khaida Hindu lining chatpasingna makhoi gi lining gi akanba ihau amana
ST की लिस्ट की याहन खिदबनी हाइकी हौजे अखोइना हिंदू लाइनिंग चचरबसु ST दा हंजिनबदा कायबा लेते हाइना सु फोंदोकिबगा लोइनना मसिना अखोइबु हंथाबा थाकता लेहनगदबा नत्ते अमदी ST की लिस्ट याहनबना चिंगमी तमी अमदी मणिपुरदा पुन्ना खुंदामिनरिबा फुरुप मसल नौसि चानबा हेलकबगा लोइनना लिंगजेल मानबा अमतोइबगी वाखलन दु पुरकनी हाइकी schedule type se orina bagi tam to akan makongje sangsiminasi aduga state government su assam government na aikoi miam gi ihu yaudana assam government na schedule type odabi adena hotnari ba sigumna aikoi manipur government su aikoi mitei se aikoi schedule type chalna bagi tamukta government gi site gi su akan mamong do honna pham thui masitana aikoi gi mitei gi tungi punsi aduga aikoi kalhogani kariumba schedule type se gi list chanba targedi Yangbiu ngasi dengan sahi taragi matungda India gi administration ayambada mitei masana achauba saruk yarkani haibase agi chepa thajabani Jungle cutting pangthokadaba maramna lagliba March 9 gi ayuk pung 9 dagi nomidung ba pung 12 fauba Secretariat Fedarna mai piri bamfam sing Palace Gate AIR Palace Compound Mahabali amadi Thangapat mapal da mai mutkani haina MSPDCL gi chairol mana khangrakli Lilong Makhale Kai Delaiba, Horibi Makhale Kai, Gamin Madrasada, Emsu Thawal District na Ying Silubada, Scholastic Building if you Pataba, Mahiroi Masinga Ka, Madi Furniture na Chingba item Kayagi Masinga Chanadaba, Toilet Laitaba Madi Oja Masing Suna Laitabana Chingba Wat Bakaya, Tingnaratli Heidi. Amadi Oriba Fiba Masida, Pali Belenga Sina Paba Mahiroi Sinda Award Pigani Hana Lau Tokli Besigi Muta, Awat Poza in a Tabira Uhaina, Mahiroi Lupasina, Taxilakli. Matang sa break lawsage break matung na Manipur Conservation of Paddyland and Wetland Act amadi Manipur Forest Act ase Muslim taba mafam khakta da chatnari haina amukok na lenga ki mathakta mara sirak pagi paw amadi Manipur ama sumalagi tongan bi paw sang puduna lakchege back news meeting ta lebio mayam bo amuka na taram nok cheri bulletin sing makhata pa paw mian pisari The Manipur Conservation of Paddyland and Wetland Act 2014 amadi Manipur Forest Act ase Muslim taba mafam khakta da Chanaba lenga ki thawong yaning de Manipuri Friends Colony da ek adiasigi marumda lengakna aranba thawong chathari basi April 9 fawgi manung da leptrapati April 10 dagi Manipur gi mafam kaya da paktungna mass protest togani haina All Manipur Muslim Organizations Coordinating Committee amokok na lakthokre Nakalamaromda Amokoki Khongthang si All Manipur Muslim Development Committee JSC for affected patadars of 6 Kontha Halu 9 Chingmairong Nongpok 10 Maitai Khalrong amadi All Manipur Muslim Students Organization na mapung fana sagat kani haina lakthokre Friends Colony da leiba Amokoki office ta Paumi Singu unabamada organization sigi General Secretary Sheikh Azauddin Hai Lenga ki thawong asi Manipuri da leiba Muslim furup asibu takthok na bathawong ni loina na condemn tawi Paugim Famadu da Sargyakiba, JSC President Alhas Bashir Khan Hai, Manipuri Friends Colony da Muhammad Abdul Barik Kauba, Masagilai from Mafam Lizadaba Amana, Yum Sazage Tawada, Infaleski SDPO Madi, Hangang Police Station, the officer in charge of Mamana Laklaga, Atingba Piki, Loinana. Muhammad Abdullah Madi Maki Loina Bianibu, Pabagi Tawong Pawataki. Manipur Conservation of Paddyland and Wetland Act 2014 Gimingda, Lanai Miyogi Yum Kai Saba Yaroi Haribasi, JSN Yabangamloy. Ekasi Loktopiu, Nakal Amaromda, Lengak na Manipuri Friends Colony da, Ekar Hundramanga Park Chauba Mafam, Land Bank Oinaba, Laizage. Haibagi Wafam Lakre, Loinana, Maikaya Dongi Miam Nam Famasi Yolo, Hina concerned this Sida, Kangan Balakre Hairi. Koi Manipur Conservation of Paddy Land and Wetland Protection Act 2014 asi Manipur gi Muslim taba area khakta da chanare atopa mafam amada da chanadre aduna masigi ek asi yari me thuna koi lokthok piro haiba chapchaba asi sarkar da koi gi khulahoina JC ma kai gi thamjari masung masdei da leiriba koi libak ireicha mayam punamakna civil society organization mayam punamakna hariba tang nipan phogi April gi tang nipan phogi sidei da kaigumba Sakai Weba Chapchaba, Arepa Pirema Lak Tragedi, Lak Liba Tang Tara, April Tang Tara de Gidi, Koi mass protest sama Sataragani. Matam Chana examination Pangtho result Haidom the academic calendar Ningthina Chana Halu Haiba demandangasi. DM College of Teachers Education gi Mahiro Singna Wakanifam Chathakre. Mahilo Sangasigi get the funky Wakanifam Aduda. Our future is in stake. Declare exam result on time with a proper year planner Haibana Chingba play card gas Sizinaki.
Wakan informasi ga mari leina na mahiroi amana phongdorakpada kumjale singani tara taret ki August September da thakiba B.Ed first year examination ge result hujik phawba haidoktree chahi ani ge course se loisin bada chahi ahum changhan gadawri syllabus toina hongbiganu haiba wafam phongdorakhi amadi masida lenga ki mari leina basingna meeting changbiu natrabadi akanba khongjang changsilagani haina thamlakli बेट की फास्ट एग्जामिनेशन जी 2017 की अगस्त सेप्टेम्बर थाजबरी अदुग हुजि फाव लिसिंग नि 19 यौसिलले बेट की फास्ट की रिजल्ट सी हुजि फाव रिजल्ट आउट तौद्री सही मत मांगगनी अदु तार 2 इयर बेट क्रॉस हारिबे से 3 इयर बेट क्रॉस संगगनी मणिपुर लेरिबा बेट तौरिबा ओजा सिंग से सही मम लोय मांगगदी मदु कनाना दायता फुगनी बेट की फास्ट सेमिस्टर से अहुमलक हंजन हंजन पैखा से मतम थादबे यथोखरे इंखरलिबा ना सिंग से सही सु मांगगदी लास्ट अखोय मणिपुर गोइबा चौबा प्रॉब्लम हम लाखनी एकेडमिक कैलेंडर मपुंग खाना चलन बियु ngang laitana ikoi syllabus change tawbu masim ju tawbiganu government manipur na hariba se autang mieng changbiu hariba demand sing se matam chana pibirak ta taragadi koi manipur da leriba bet college sing oja sing se training sing se pula punchalaga akan khong changchen gani ha wafam se thamjari Khwai Trustee Women Vendor Welfare Union amadi Khwai Nagampal Trustee Women and Youth Vendors Welfare Union anigi apunba Women and Youth Development Trust na trust asigi trustee vendors singbu nampu sapu da takthok pataragadi akan ba khongjang changsilakpa ya hena cheksinwa thamlakli Trust asigi member nupa amadi nupi punna chahum yankhaibu parking gi mafam semga dawribani haiduna lagliba March 13 fawbada porfam phamliba mafam sing thadokhinaba Laishram Arun Kumar Singh amadi Purna Chandra Singh haiba corporator aniyasina khangalakibani haina Manipur Press Club ta paumi singa unabada Women and Youth Development Trust ke Secretary Oina Milana Fongdorakli haiba vendor chahum yankhai ki platform sing Kasturi Thongdagi Babu Thong fawba leiri amaromda haugiba chahi lesengani tara tarik ki December 13 dasu vendor card sabinaba mayor de application pisin khrabasu haujik fawba sabiyo yadana leiri vendor singna thakiba kesu tha anigi manungda loisinaba Manipur High Court na Imphal Municipal Corporation da khangan kiba leikre Karigumba nampuda hariba platform sing ase takthoknaba hotnaraklabadi akanba khongjang changsilakani haina milana makha tarakli खोई लेते लारे तानबे लागा खोइनो पफम खर फमजरी मफम जिदा खोई ऑनरेबल काउंसिलर अनी लागा खोई ट्रस्टी गइदा नोय तांग कुंथ्रागा माथोय बौतंग फमबा यानी अदुदगी फमबा यारो खोई मथक सिर गाई थागलदमी दायरे बंगातनी हनी यंगबिरगा मफम जिदा इंग सिंगना लाइननब सिनबी बसिर मतेंग पांगबियो Manitko ki Chief Engineer in charge oriba ke inaubina khomdram chinglem bakauba contractor amada nomai namduna kihan ki haiba wafam sing Manipur ki print amadi electronic media da yaurakliba wafam se aranba wafam ni haina Manitko ki Chief Engineer in charge ke inaubi masana singdokre ngasi Takil Industrial Estate Complex leiba ke inaubi ke chamber da pami singuna ba amada mahak na hai Imphal International Airport ki terminal building mamang da sagaliba canopy building sabagi thabak se haukiba chahi lesingani tara tarik ki December thada loisin gadaba thabakni adubu ngasi fawba loisindana leiriba sida haukiba March 13 da yengsinba chatki loinana thabak loisindabagi matangda contractor khomdram chinglem baga wari sanabada ningai sangdana rakhibaga loinana chinglem bana tabada phajadaba thiba wahai wata kya sijina rakhi amasung chinglem bana chief engineer in charge oriba ke inaubi ki manakta changsilaktuna ngaksam met na hotnarakpadigi masa ngak thokchana ba hotnabada ke inaubi na mahki license kanadu satkibani haina inaubi masana phongdoki loinana license kanadu satok pakhak natana atopa hen bathabak amata tawkhiba leite haina ke inaubi na makata na phongdoki thokiba thawdo dusu manitko ge topa officials singamadi police personnel ke aso hak thengna na uhokki maramaduna thokiba thawdo dugi matangda makhoida hanglabasu khangmangamgani haiba wafam su phongdoki nakal amaromda thokriba thawdok adugi matung hek thangnaba numit haibadi March 15 da nakal animak unaduna wari saduna yanaba purakhi adubu yanaba puraklaba matungda contractor chinglembana paumi singa unaduna aranba yumfam yaudaba wafam sing phongdokibani haiba wafam thamki Imana natraga ipana pokudi haidaba warni mana ngona haiji nongone namgi beleite ngona aim tabusu leite mana haibaji third class thi mehi officer hatu phagadamni gala paige torkune ba aina adudi tobinu adu officer amada admain behave to gundi hajadi ai adum handopune ba tasengna haragadi aigi staff sabuni staff sing to moi gi manak chakani ha moiji talle tamo sarai akoi chatba talle ha tang kumanga tha ahum lising trai pangi nongalaga evening gi yum amada punna phaminna duna amaga sauna roisi haiduna compromising table phaminna khre adubu pawda yawrukpa aduga nongalaga tang kuntaruk tha ahum lising ani trai pangi local paper sing da yawrukpasi
yam lai yok thibani Patsoi Langjing Bazaar Board Youth Welfare Club Patsoi Part 1 of the Women's Development Association Patsoi Part 1 gi mera pai bi ahumna khutsamna duna ngasi Patsoi Langjing Bazaar da wakanifam ama phangkhre wakanifam asina haukiba March kun manga gi ahing nongyai da Patsoi Part 1 da leiba Amy Bohol gi machanupa mutum barun bu mahaki yumda maikhum uppa myoyamana thangna thinduna hatnaba hotnaramba yamna tamthiba thodok adubu yaningda bu utpoina ngasi gi wakanifam ase phangki Miyangi yaifa thaurangi damak thabak thaurung kya tawbiriba lamdam sigi lengakna ngasidagi numit humnigi manungda thodok aduda chenariba sakhangdaba maikhum uppa myoy du pharaga akba cherak pitrabadi loba humasna lamdam sigi luk kya galoina namakhataba kanba khongjang kya changsilnagani haina Patsoi Langjing Bazaar Board ki Secretary NG Norena wafam miyam thamki Patsoi Langjing Bazaar Patsoi hairiba jaga asida aikoina makatan asigumba fataba thabak asi thoktanam gidamta hairiba Bazaar Board asina konba Patsoi sina kolibam phamjingda aikoi nisagi pulam sing asi aikoi marufangna mukthat hanba haibasi aikoi pamjai maram aduna mari reba authority singna miyeng changbiraga hairiba jaga asida aikoi mayai kaba nisa aikoi gi yu guli na chingba yam maru oina aikoi masi aikoi pungting thinganingi People's Revolutionary Party of Kanglai Park Pripaki Kuntrani Palak Suba Red Army Uprising Day Thoram Ngarang Pangthokre Palan Thoramasi Lamdamasi Tongan Tongan Bakanglup Singamadi Jingmi Tami Punakut Samnaduna Mapung Fana Pangthoki Haina Pripaki Secretary in Charge Publicity and Propaganda Laibak Ngak Paluwangi Cherolamana Kangalakli Pripaki Khulai Paibagi Lanmi Sanglup Red Army na Englising Amatamapan Marfu gi March Kuntaruktagi Leptana Numidasi Pangthoktuna Lakpani Red Army Uprising Day ki Thoramasi Lobasigi General Headquarter, Tactical Headquarter, Base Area Sing, Transit Camp Amadi, Training Center Sing da Supangthoki Haina, Cherol Sim Khatari. Thasi Kunmanga da Kagnaba Pau Fangbadagi Imphal West District Police Commando gi team amana Andro Kunau area da thiba humbagi thabak chathabada Pripaki overground ni haiba Andro Kunau lekaidigi mutum Ibohal bigi machanupa mutum Bhimjau alias Inaus Singh kauba miyoyma bhagali hairi Mangondagi angoba chugi Suzuki Swiss scooter registration number MN01U0147 bhagat bangamki Mahak Andro amadi Maya Imphal area da sel khonggatpada chenaba miyoyni Mahaki mathakta case ama Andro police station na pankhat khre haina police department ki PO na thokpa cherol amada khanglakli Coalition Against Drugs and Alcohol Kadana Lamdam Asidagi Mayai Kaba Chinjak Maru Fangna Muthatnaba Pandamda Lepalaitana Changsileba Khongjangi Manung Chanda Ngasinung Thil Pung Manga Makhai Muktaba Matamda Imphal West District Manung Channa Lamsang Bazar da Chathakiba Drive Amata Nupi ama Yungau liter Nifuhum Doiga Konana Fagat Pangangkre Amadi Fagalaba Yungau Sing Adumiyamda Mai Thaduna Mangankre Ngasi yuga konana paraba myoyasi mamangdasu kadana yu yondanaba kayarak haikraba myoyni hairi Federal Party of Manipur ge han by MLA oina hingang Assembly Constituency dagi karakhibaga loina mamangda Art and Culture and Cooperation ge Minister oiramba Dr. Wakambam Thoiba masagi anaba manamaram oiduna ngarang lekhitre mahag masagi chahi 63 sukre Kumjali Singh ama Chamapan Mautra Manga Madile Singh Anida term Anirak MLA oina Karambata Natana Oriental College ta Political Science ke Professor oiramba Imphal ki laifam khunau dagi Wakambam Thoibana lekhidaba matamda maki loina bi amadi machanu pi amaga lehauri mahak hinglingai matamda Nerokayaf sigi President ke form term Anirak su puramba misakamani Bharatiya Janata Party BJP Manipur Pradesh ke lamjing makhada Rashtriya Prasakshan Abhiyan ki sarka moina but khuding da lairi BJP workers singda training pibagi thoram lepalaitana chathari haiba thoram asigi sarka moina Segmai BJP mandal na sindana ngasi Segmai constituency ki manung chana laiba phumlauda nongmagi oiba but level workers training program pangthokre loinana Konthaujam BJP mandal na susinduna Konthaujam constituency ki MLA Dr. Sapam Ranjan ki lamfel patalaiba quarter dasu training program si pangthokki BJP ki luchingba masak naiba miyoi kyana sirkyaduna pangthokiba training program atuga mari leinana wangang bada BJP Manipur Pradesh ke General Secretary Administration ke Sarat Kumar phongdokhibada BJP ki luchingba singna kari pambagi amati party asigi nungi wakhalon amati pandam karino haiba miyam da khanganba amati yauhanba ngamnaba haiba training program se pangthokpani
Maruina Prime Minister Narendra Modi amadi Chief Minister Nongthomom Birena lairaba miyamgi damakta paikhalakliba schemes singi matangdasu miyamda mamutana khanghanduna schemes singi kanaba fanghanaba honabani haiki. BJP की कार्यकर्ता हम बता रहे थे BJP की चन्नलो BJP ने करी आशा तौरी BJP पांडम करी नो BJP बोले कि पेरम बाहर मन सिंगना करी पापीरम में है बतो मधु असी सिलेक्शन बेरीबा केंद्र से मनु की लाइव पोलिंग स्टेशन ने लाइव लुचिंग बिसिंगना मन न खंबी रे हरगा नहीं न भी हरगा एंगे कोई ने गसी ट्रेनिंग से लोग हंगरो मतुंगा आई के जुरिडिक्शन आई की पोलिंग स्टेशन अदु की मनु का लाइव like minded group कोई तीनबा अदु नतना कोई के वारी बताई सानबा याब पुनमक्ता कोई मफम मतम कोई यिंगबिले हरगा मधुई वारी साबियो. National Institute of Technology NIT na sinduna blood donation camp amngasi institute simaktada ngasi pangthokre. Camp asi tha ase kunmapandagi pangthokpa haugadoriba Ogri Fest 2018 gi sarukamoina pangthokibani. Blood donation camp adu sarukyakiba NIT Manipur gi Dean Dr. KH Manglemna blood donate tawba haibisi miyamgi seva tawbani masida mangjaba karisu leite haiki. Camp aduda Jawaharlal Nehru Institute of Medical Sciences amadi Seza Hospital na masa masagi tongan ba but semduna blood donation tawbagi thabak atu chathaki. Camp aduda institute adugi mahiroi kyana blood donation tawki. World Theatre Day ngasi Banyan Repertory Theatre na sinduna wangkhaining Thempukri Mapal da leiba Theatre Center asida pangthokre. Thoram asida theatre na miyam da piba paujel singthaki. Leibasi Konung Delhi da ikoi driba da sangha kiba Manipur House da sera sigi Rajya Sabha ge MP ke Bavanandana ngarangeng sin khongchet ama chatkiba galoinana mafamadu da leiba anaba singa amamamta oina unakre. Unabawda anabasingi maikaidagi laifam chafamgi analayenga mari lainana tathok tasingi amadi loan inthi na fauna bangamdabagi matangda thengnariba kodong chadaba kaya MPS gi mafamda paudam ki hai amadi paudam singa du tarba matungda amadi Manipur House Delhi da leiba facilities singyang silaba matungda MPS na mahagi maikaidagi pangba yaba mateng pangani haina phongdokhi. Housing Sanabagi Pau the Second Division League ta Tidim Road Athletic Union Trau FC Mai Pakre. All India Football Federation Committee Makada India ki tongan from Singdagi Lakpa Football Club Tarani Pana Group of Tok na Kaidoktuna. Home and away basis ta Sigi Taramari the Pangtok Paholikasigi Ngarang Langsning FC Shillong na Yumboiduna. Jailand Stadium Shillong the Sanakibalik matches da away Timama Oriba Trau FC Manipurna Yumbu Langsning FC Shillong Panjalama Sino the Mighty Pibangamki. Match asida substitute ki sanaroi amoina chankibati Nelson komna match ki nifumari suba minute panchal amat chanduna ahan boina second division league asida Trau FC Manipur na mai pakpagi mahau tang bahukre ke falguni na team captain oriba Manipur ki football asigi head coach na L Nanda Kumar aduga manager ki thaudang na L Ibom Chana Lauri mathang thagi manga da Trau FC Manipur na yumbu oiduna Kumalampak Men's Stadium da away team ama oriba Mohammedan Sporting Club ka nungthil pung ani makhai taba matamda lamba tawnaragani. Anisuba Hero Indian Women League Final Round Eastern Sporting Union Wangkai Mai Pakre. Meghalaya Football Association Yumboiduna Ngarangdagi Shillongi Jawaharlal Nehru Stadium the Pangtok Pahukiba Legacy Hanba match da defending champion Eastern Sporting Union Wangkaina Indira Gandhi Academy for Sports and Education Bu Panjul Ohum Anida Maitiba Pibangamki. Match asida mai pakraba Eastern Sporting Union Wangkai Sanaroi Kashmina na match ki kunmanga suba minute panjulama duga I Prameshwari na match ki ni futaret amasung yangkai mapan suba minute singda panjul ani chenbangamki. Maiti horaba Indira Gandhi Academy for Sports and Education ki panjul ani aduna Paromita amasung sandhyani na match ki ni form doi amadi ni funipan suba minute singda chenki. Match asida Eastern Sporting Union Wangkai Sanaroi I Prameshwari na player of the match ki manafanki. Timasina Thase Kunipanda Rising Students Club ka lamba tawnaragani. All India Football Federation ki meeting makada pangthok liba Women League Final Round asida nupi ki team tarit na sarukyari.
TH Bir Chandra Singh Football Academy Taubungkho ki regular coaching program makhatana chathari. Patho Assembly Constituency ki manung channel leba academy asigi oina chahi khudingi leptana pangthok liba coaching asidagi malemgi thakta pangthok football championship kya da sargya bangam ki basanori sing amadi India ki tongan form sing da leba football academy kya da hauzik sanaroi kya thaduna training tawri Chali bachahi asigi oina academy asina chahi taruk tagi tara fawbu ki manung da leba nupa macha sanaroi nifu taret aduga chahi tara mathoi dagi tara manga fawbu da leba nupa macha sanaroi yankhai ni thoi yauna punna sanaroi maudrama panda matau karamna afaba football sanaroi ama oigani habigi lamda takpi tambibagi thabak thoram sing chathari International football player and Uttam AFC C license holder Somorjit amadi Elo Kendrana sanaroi singsbu takpi tambibagi thodang lauri Academy so academy singsida khoina khoigi angang singse magi khoina kitang moibu makhong makut semaga moibu kitang lambi ama sembi bagi kudong chabado khoina laujaraga moi hoji angang sing khoina yamdrabada angang 32 muki mayadi khoina sehi ama makhaiji manungda khoina mapanda angang singse afaba club asoba club singda khoina thaba ngambagi kudong chabadu khoina phangjakre Manipur gi Suchitra Taurang bam yawba teamna ahumsuba Junior Asia Archery Championships ki compound event gold medal lokre Bangladesh ne yumbu oiduna chaliba March ki kunmari dagi chatharakliba championship asida India gi sub junior girls team na compound event gold medal lokhibani India gi team asida Suchitra Taurang bam Isketan Pawan Bavita Kumari madi Savita Kumari na sargyaki Ahan ba Lilong Chasing Men's Open Volleyball Tournament ngasi sumakata balik sing sanari Lilong Chasing Youth Community Cum Cultural Institute na sinduna tha asigi kun manga dagi pangthokpa hokiba volleyball tournament asida ngasi sanaki bahan balikta YMDO herangoi thongna igoi nambu point kunhumdoi kunmanga kunnipan kuntra kunmanga kunmathoi amadi taramanga nipanda ani subaliktana bakhe sana kaithel na STC samurobu point kunmanga taramari kunmanga kunmathoi amsung kunmanga tarani thoida maithiba pikhibaga loinana subalikta igoi namna Lilong Chasing Youth Community Cum Cultural Institute bu point kunhumdoi kunmanga taramari kuntaret kunmanga amsung kunnipan kuntarukta maithiba pikhi All Manipur Volleyball Association ki meeting makhada chathariba volleyball tournament sta team tarana group ani thokna khaidoktuna sarkyari hayeng tournament sta ki makhata balik match sing sanargani Kho Federation of India ki meeting makhada Manipur Amateur Kho Association sinona Thawal district ki Khangabok Basu ground ta chathariba kontra taret suba National Junior Kho Championship ki ngasi sana ki benupa gi match singda UP na Tripura bu point 32 manga Tamil Nadu na Nagaland bu point 39 32 duga West Bengal na Himachal Pradesh bu point 32 ahuma duga Manipur na Madhya Pradesh bu point kunmanga umda lakchana maithiba pikre amaromda nupi ki match singda Puducherry na Himachal Pradesh bu point 13 tarada West Bengal na Chhattisgarh bu point Taramanga tarukta Haryana na Madhya Pradesh point Nipan tareta maithiba pikhi Aroi bida bulletin se headlines amhona miyam da thamsake Transit pass speed na port puba truck sing changhalakiba madhauning thina tawdaba officials sing mathakta kanba action logani haina Minister Shyam Kumar na check sinwat thamlakli Sanaroi Singh Dama Ayush Wellness Center amakum lampak ta thamlagani haina Health Minister L. Jayant Kumar na laupokre Yumthong kudingi toilet aiduna Senapati district na state asigi han ba open defecation free order district oide haina PHD Minister Losi Daikona laupokre Amasung Manipur Conservation of Pettyland and Wetland Ekamadi Manipur Forest Ekasi Muslim Taba Mafang Khakta Chanare Haina Amokokna Lainga ki mathukta Mara Sirakli